Eastern Ukraine gi Donbas ta Russia na paksan na Bombardment Chathakhibadagi Mapham adu mi Leiba yadaba Mapham onkhre. Ukraine gi nongpok thangba sarukta Leiba Donbas region da Russian lan missing lepa laitana bomb kapsin ba made thadabagi thabak chatharakpana Donbas region asi mi Leiba yadaba Mapham ama ohelakre haina kiptagi thadorokpa cherol amana phongdorokle. Hiram masiga mari leina European Union gi lusingba singna ngarang Brussels da punna unaduna formally waina khana nainabagi mifam ama pangthokre. Mifam aduda lana sathina akaya toy nangan bikraba Ukraine bu European Union gi candidate status ta thagat pagi ayaba pikhibaga loinana block asida yawba yabagi ayaba pikre haire. Haujik su leptana Russian lanmi singna Eastern Donbas region da kipke military singa akan mamong da athingba pirabasu Russian singna tapna Eastern Donbas lauksilagna bagi khudong chaba lawrakle. Ukraine gi President Volodymyr Zelensky na phongdorakpada mahakna matam sangna telephone gi khuthangda mahaki laibak asigi damag European leader taraga mathoiga loinana athuba matamda unanaba wari leptana sarakle. Haukiba yumcha kaisa numit khaktada mifam asi pangthongna bagi damak pung kaya leptana lusingba singa siga wari sanaki haire. Mahakna numit khudingge miyamda piba paujel amagi manung channa phongdokhibada European Council gi warep asina laibak asida anobo puari ama Sem nana bagi sem saduna leire haujik pungja khargi matungda council gi anobu warep lawduna laibak asigi anoba laibak lemna bagi matamadu laklagani haike tanja asida European Commission na michang changduna Ukraine bu European Union gi candidate ama oina approve tawragani haiba chawna thajaba leire Union asigi member kharana de Ukraine na Union asida yawrakpada yamna harawta yamna okadabagi sem sakre haire Ukraine na European Union gi mapung phaba member ama oirakpagi process asi sahi kharagi manungda loisinba ngamgani sahi tara phana changadaba thabak nate hainasu member singna mot pinarakle Ukrainian forces singna Donetsk ki chadanifu mangarom control tawre haujik lan kana songnariba separatist Donetsk region gi chadanifu mangarom Ukrainian armed forces na control tawre haina military official amana claim tawkre Local media da wangang laduna Donetsk Oblast Military Administration gi makog Peplo Kirilenko na haiki madude Russia na control tawriba lamda madugi chada yangkai mangarom mapung phana mang takle Donetsk ki front line apumbada leriba phiba maduki matik lui haina paladuna Kirilenko na haiki madude Russian troops singna makoida leriba khulai khudingmag lamda maduda sizinare haleng balaitana artillery attack sing amade air strike sing chathabana maram oiduna Donetsk ta mafam kaya da panduna leriba micham sing adu ayambana bomb shelter sing da lotuna leiriba nei mafam adu da panduna leriba micham sing aduna makhoi satpham leite natraga mafam amada chatnaba sel matik jana leite hairi haina makha takhe Ukraine na German howitzer fangkhre Ukraine na Germany dage Panzer howitzer 2000 PGH 2000 howitzer sing fangle haina Ukraine gi defense minister Oleksiy Reznikov na phongdokhre PGH 2000 asi khakta natana Ukraine na Russia ga lan songnaba sida MM155K atopa artillery mga susisinare madude M777 FH70 M109 AHS Crab amasung Caesar howitzer sing ni haina minister na haike Bulgaria gi sarkar tu khre Kirill Peskov na luchingba Bulgaria gi sungsinaba sarkar parliament ta pukhalakhiba thajadabagi bot ta maithi khre haire Sahi taramapan gi matungda London da polio virus thengnare United Kingdom gi London ing 2003 da polio license muthat khraba matungda ahan boina US sample yangsin bada polio virus thengnakhre haina UK gi health official sing na phongdokhre Germany da gas supply gi crisis mayoknare alarm laukthokre Russia amasung Ukraine gi marakta lan thokba masung nongchup laibak singna Russia gi mayokta sanction thamjinba maramna Russia gi maiki dagisu natural gas supply tawbugi chang yamna kakhibadagi Germany da tangkak ahum gi oiba emergency plan gi ani suba tangkak activate tawkhre Europe ta khwaidagi chawba economy oidiba laibak ase ningtham thage gas tungsinba warakba maramna crisis mayok na rehaina laukthokle Southern China da sagolsel numit ta sukhiba kanba nong na chahi chama sigi manungda khwaidagi yamna chuba nong oikhre Haukiba chahi chamagi manungda sukhiba nongjugi record thugaiduna Southern China da ngarang khaktang sukhiba nong na khwaidagi wangba nongjugi sang oikhre haire Myanmar gi National League for Democracy gi lusingbe Aung San Suu Kyi matomda leiba jail amada thamjinkhre Aroi bada tabiriba pumnamakpu thagatjari